Manipur optional gi mekedi gi marui pausing khara mem da thamjari anbada hairiba thawdo sing asi Mizoram da thokiba Akanba Nongna leptana tabadagi landslide thokpadagi makhoi gi yum sing du collapse tawbadagi Mynamar refugee Sire duga miyoy amana Sokle haina su thajinariba pawman makhatana phungdorokli amaromduna video footage oina thamjagi Manipur Haojik2 nong leptana tabadagi ising sak thokgi thawdok Manipur gi mafam kya ra paksana thokli Makasa tharak poina to papa mana Imphal Turel gi torban mafam kya ra kairak padagi Imphal iski mafam kya ising thomjin ki badagi miyoi kya lepham leitabi awaba mayonari ising isaw no mara modern Imphal Turel gi mafam kya haibadi khurai lining thau awang mapa lamlong higher secondary school maning gi mapa khurai hekru makhong water supply mana hangang khoinaizam ahaluk makhale kay mati Asan bigai thong khurai lai harau mapa khurai thangjam lai kai masum thaudam lai kai manak Imphal Turel torban kai vediki yum kya ising thumjinuna miyoi kya lepham hendri khudak ki oina sapagataba mafam da hondokre amasum isaw shina yum tararum sentakre ising isaw shina Imphal Turel torban kairak pasina maram oiraduna Imphal East district ki hangang AC ki manung da leiba lambi kya su thumjin ki vediki miyamna satok shin yamna sawno khudong sadaba mayuna rakli loinana khurai hekru makhong da Imphal Turel gi torban kairak paduna maram oiraga yum ama ising sendakre anga ani ising sendakhi bedigi miyam amadi arambai tengol gi thomi singna tek kaidana katkhi hari Imphal Turel maril gi sarukta sanjen thong gi nongpok thong phob gi sarukta Turel torban kaiduna ising pathoktuna lamthapung nongpok inkhol new sekon hata nongmaibung sebam laikai andro parking mamang thang saruk sing ising thomjin ki bedigi isaw ge awab sawna mai unari gari satok sin tawbi yadre Imphal Turel digi ising pathorak pasina poirei romba khongnang khongi saruk su ising thomjin khre Maria Montessori school manakti Imphal Turel gi ising pathorak tuna nagyeta leiba mafam sing sawna ising thomjin khre masidalatra Imphal Turel maril gi sarukta Right Academy Mea Turel Torban Kaivet ki ising leptan hajalakpadigi sanjen thongda leiba VIP colony ising thomjin khre Imphal Turel gi ising pathorak pasina sanjen thongdagi nongpok thong phawbda Turel Torban da retaining wall salamba loisinda padigi wall gi saruk khar namkhai duna ising hajalaktuna nagyeta leiriba mafam sing ising thomjin khre Yai school gi kalimai lai sangama yuknaba Imphal Turel gi torban su ising pathokadagi phibam da leibadigi Turel torban thingbagi thabuk paikali adobi ising imai hengalakpadigi hairiba Turel torban gi sarwasi kaigadra haibigi miyam mi pai bapoknari kunung mamang da leiba All India Radio gi office ising na thumjin khre ising isaw na maram oiduna yumdagi thokpa yadraba miyoi sing arambai tengol Red Cross amadi security gi kangbuna isaw na thumjin khraba yum singdagi miyoi kya lauthokpagi thabuk sathaki Imphal East district ki hangang kendra gi mafam kya su ising na thumjin ki badigi Haojik2 miyoi kya isaw gi awaba mayunari isaw na maram oiduna MU gi makhara pangthokadaba parikya sing matam kaktana gi thokre amaramda ngasi ayuk pung 10 tarakpa matamda Dolai Thabi Dam gi canal number 1 amadi 2 ising isaw na maram oiduna kaikre maram aduna ising hena sakhalakpadigi manak nakpada leiba yum kai sing ising thumjin khre yum kaya amana ising na senta khre hari manak nakpada leiba khunjasna phungdorakpagi matung inadi Dolai Thabi Dam adu senanaba leiriba staff singna section ba watpa madi mafam aduda staff mapung phana leitabana matam sana yengsil hawdabadagi canal kaibagi thawdo or thokhibana hari amaromdana Police na phari hairiba inauba allies khaba koireng na lusingba UNLF ka karigumba mari amata legnadi Manipur Police na phari hairiba inauba allies khaba UNLF ka mari legnadi haina aina tingkraba laholup koireng na lusingba UNLF ki secretary publicity gi secretary thopuriba M Sakya na khuyek piduna media ra thadorak pa chirola man hairi chirola sin hai Manipur Police na
post taurakhiba orol amada me kunga mapan English ngani ga kunga manga nambol PS ki manung chanba nambol thiam awang lekai digi Manipur police na phare hariba Seram Inauba Singa Allies Khaba Allies Bagauba say Nifugu Taruk Lepam Isok Maning Sing Haojik2 Lepam Nambol Thiam Awang Lekai Bisnupur District Hariba MUSC Koireng na Lusingba UNLF Amasum Masigilan Misanglup MPA ga Karigumba Hiram Amatada Marilendi UNLF ki Mingda Siel Tum Khaibigi Maral da Phare Hariba Seram Inauba Allies Khabana UNLF ki Mingsa Thiana Bohona Bani Mamang the Luki Makedi Miam the Kanzakri Madudi UNLF na Miam the Sil Tunga Mari Lenina Mateng Nirakpa Matamda UNLF ki Secretary of Finance M Munal na Pirakpa Sirol Kaktamak Sanagani UNLF ki Secretary of Finance M Munal na Kuyek Pibu Sirol Yaudana Lakpa Fonda Madi Sezet Maset Amadi Iraga Hairakpa Kudima UNLF ka Mari Amatalinati Asiguma Masagi Maranai Sandalna Bamati Masagi Kudong Sabakaragi Damak Party Minglan Sisinaba Sindagi Section Bio Hairakli Amaromdana None District ki Awang Kulamadi Urkul Tadubi Lambi Singning Hairakpadagi Lambi Thingsing Nongkan Subadagi None District ki Awang Kulgi mile number 72 da Singning Hairakpadagi Lambi Thingsing Kudokta Mari Lena Authority ki Makedigi Scarbetan Singba Tazinduna Lambi Singki Tabuk Bakri Masidanatana Isauna Maram Oiduna None District Miam the Mai Pangdavi Awaba Munari None District Power Sieliba Yay Turel Madi Lematak Turel Isingi Imaidu Isau Toku Yabagi Pibamda Hengalakri Masidanatana National Highway Contractor Impal Chiribam Lambigi Mapankara the Su landslide Tok Lahiri Amaram the Nong left in the Subashin Maram Oidun Urkul Tadubi Lambi Paringi Paipungda Singning Highway the Miam Setok Shinto Yakidri Masidanatana Pere Lambigi Tuan Mapam the Singning Highway Tadok Tokri Amaram the Senapati Road Parinda Kala Paharamadi Sapramana Paring the Singdagi Lakom Lenang Sientaraktuna Sarok Shinto Kudong Sadabakaya Mayuk de Hadi Lushilakpo in a top of Oman India COVID positive over case masing lising aniga satre katara yokri India the Nong Sanduragli COVID license Hengalakpagaloina Narang Power India COVID positive case masing lising aniga satre katara yokri Masigi Manuna Kerala the case masing lising among some Fugotre Laiduna India the Quaidi Wang COVID positive over Tinari Ministry of Health and Family Welfare gi data matung in Hokiban Marine Shida India the Laina Sada Samago Fugoni Pani Hengalaktuna Ta Sigi Kungatarukti COVID positive over masing lising amagatara the Heneki Loina Kerala Matanga Maharashtra the COVID case masing Samriga Kunga Mari Delhi the case masing Saniga Modraga Maria Duga Gujarat the case masing Sani Laiduna Mari Subi India gi Quaidi COVID Nava steroid Lyser Asin Handak the Nong Sandora Lava Matunga Sipauda Mioitere Lake Hidrehari Tantana Sum the Mam Tamzaram Gedu Haojik2 in the Mam Paus Matang Solutions Gamus Makatapa no Bob there Mam Punanga Minasi.